Chahi ani hena irang lairak matungda Manipur hairiba state asigi oina laingakna resign tawkraba matungda president rule gi oiba matam asida Loumee singa lau singu tawba matamda apanba pidarabagidamagta matitaba security sing thazille ngak senabagidamagta honare haibagi oiba matam asimaktada mamangda tokriba tawdo aduga yamna manaba maong amasung ngasimak nahongnana toklere ngasi si Chanung area gi oiba Wafam singda Loumee karana masagi lawfamda chatuna law suringai matamda manak nakpada cookie sing na kundaduna laiba kunsing asida nongmay kapagi oiba makol sing taraklaba matung referee kongduna security personnel singi maikedi gi tankal ihaibagi oiba paudam amakak social media da viral oiraki Sijing da biasa lain biasa yang makadanya saya kapi kapi tunggu. Apa gitu ini mungkin oh kalau kapi itu, waktu ini kamu yang kapi ya, maru hong kapi ya orang. hairiba Wafam asi social media da chaitoraktuna miyo kayamagi maikedi gi lepalaitina share tawnaраклaba matungda state asigi law and order maintain tawnaba lairiba state asigi oiba Manipur police ki maikedi gi makoi oiba official post da Wafam amakak thadoraki madudi hauji asi social media asida Chanung gi oiba area da Loumee singda nongmai kaplakpagi oiba Wafam amakak yamna kana sandorakli Yangang Pogpi Police Station amasung Sagolmang Police Station galloinana mafam aduda lairiba Fort Mahargi security agency singi maikedi gi hairiba mafam asida madugumlaba thawdo amata tokibagi oiba Wafam leite haibagi oiba confirmation leire aduga thawdo asigi matangda makha taba ahenba information sing khongatuna achumba adu puthoknabagi damakta honari maram aduna miyamgi maikedi gi unverified oiba tongana chingba aranba pausing asi thajabigenu haiba Wafam asi thamkibani adubu Manipur police ki maikedi gi thadorakliba Wafam asida ngasi Chanunggi area da thokriba thawdo aduda law suba changlubani haiba Loumee singi maikedi gi yamna kanna yaningdabagi oiba Wafam asi Isial News Network ki oiba ground reporting da mayak sengna pongdorakli matang asida aikoina khangba yaba Wafam ama haiba taragadi masigi yamna manaba thawdo ama matam kharagi mamangda fuwala hairiba mafam asida thoki mafam aduda law suba chatpa Loumee kharagi maikedi gi nongmai kapla haiba Wafam asi phungdoktuna social media da phungdorakpa matamda Manipur police ki maikedi gi video fawba share tawduna madugumlaba thawdo amata leite rumors ni haibagi maongda phungdoki tawbadabu matam kharagi matungda hairiba mafam adumaktada nongmai kaptharakpadagi Biren kauba Loumee ama fawba sokibagi oiba thawdok leiki mamangdasu thokte leite haibagi oiba Wafam lomda leithokraga matam kharagi matungda nongmai kaplakpadagi Loumee fawba sokbagi oiba thawdok amasu leikre aduga hairiba thawdok adugi makha tarakpa oina Loumee sing asibu ningtamna thabak suhanba ngamnabagi damakta security gi oiba measure sing laukhatpagi oiba Wafam kaya amasu yanaba laikrabani maram aduna Wafam si kaya sing asi leiba asina ngasigi oina thokliba thawdok asidasu mamangda tawkriba adugumna kabagliba nongmai aduna pandriba makai soktriba makai confirm oide haiduna leigadoribra haiba wahang asi yamna kanna hangnarakli kumdabaga khoi kano khara lam pakpa haidare ko sumaina lauje suba fajana suba haurakpasida moi maru mafasta hana kapieba adu marum phasa kapa kanda as nongmai kapa nongmai makhon male da haiga khoje lepa kanda amu kape ade ani rak chure kape ai nongmai kapi ne na haibadagi e kaisu tawra roi de moi kaim tawra roi hai mina na ya khoi kai di nongmai lawro kapi jana nongmai khoi de leibdi loi phagat khare adu moi de leibdi phagat da jala na khoi haini ra kai jaga da na ade manga taru tare ni palak sum sujale ba sujalak pade khoi je scd mawong tawe na haibadagi de adu bok da ngak laire laibadagi moi je maru tara ma thoim tawrak pade e scd mawong ma tawre khoi je kamai tawjige na khanar kanda khoi gi maitai ayarbi ngai jingjina moi haire noi kano tawdare ka khatlo na moi lifi khonge ba adu bok da khoi lam helaga dum sure ba su kan sida chalo noi sidai da khudong thiba ama tawraga di amu nungaite adu khoi nongmai makhon tari je kaino koi no khoi khanara je adu ngasi gi oina di chalo na tawra adu mai ka khale ko no se bila kola na ma lei ba ko haidi moi gi koki gi khun koki khul anium lei ba maming je phailen ko chayang ju kawe ko phailen ko dagi jingdai tarangwi langru kun ganaga laiba ko sigi area je moi thangnana laiba khun neba moi gi nakanda moi ga khoi ga adum inang nang na laiba neba adugi mamang moi gi manak moi gi jaga di na ta moi gi hek khara nakna ba hai tare moi khichang ka khala ge moi gi sing oi ba jaga de khoi gi oi ba ada su baneba adugi sigi sing manung je sidagi kapak baneba poche aru sing manung de kapak bani kasuk ta ro haidi moi na kapaga jo khoi ka hujiki pyar gi matam ni na akhoi de kaim ta ro je na
ꯁꯨꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯆꯦꯕꯤ ꯂꯀꯣꯟ ꯀꯧꯋꯦ ꯆꯦꯕꯤ ꯂꯀꯣꯟ ꯃꯔꯨꯕꯨꯗꯤ ꯌꯧꯔꯛꯇꯔꯦꯀꯣ ꯑꯗꯨꯒ ꯃꯈꯣꯟꯗꯤ ꯃꯣꯏ ꯐꯖꯅ ꯑꯗꯨꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯥꯈꯠꯂꯛꯄ ꯃꯇꯨꯡꯗꯩꯗꯤ ꯃꯈꯣꯟꯗꯤ ꯁꯨꯛꯇ ꯑꯃꯨꯛ ꯇꯥꯈꯤꯗꯔꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣꯝꯇ ꯑꯁꯥꯏꯗ ꯃꯩꯈꯨ ꯈꯨꯕ ꯑꯗꯒꯤ ꯃꯣꯏ ꯏꯁꯩ ꯁꯛꯆꯜꯂꯛꯄ ꯑꯗꯒꯤꯗꯤ ꯃꯣꯏ ꯀꯩꯅꯣ ꯆꯣꯡꯕ ꯐꯥꯕ ꯃꯣꯏ ꯈꯣꯟꯖꯦꯜꯐꯥꯎ ꯑꯗꯨꯝ ꯇꯥꯏꯀꯣ ꯁꯨꯃꯥꯏꯅ ꯃꯩꯈꯨ ꯈꯨꯕ ꯈꯣꯠꯄ ꯃꯣꯏ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯀꯥꯟꯗꯗꯤ ꯃꯣꯏꯅ ꯃꯔꯨ ꯍꯟꯖꯟ ꯀꯥꯞꯄꯒ ꯑꯩꯈꯣꯏꯗ ꯙꯞ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁꯇꯦꯄꯣꯠ ꯑꯃ ꯂꯩꯔꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯈꯨꯠꯂꯥꯏꯁꯤꯅ ꯑꯗꯨꯝ ꯐꯥꯒꯠꯂꯦ ꯑꯗꯒꯤ ꯀꯥꯏꯗ ꯀꯩ ꯂꯩꯒꯦ ꯊꯤꯒꯠꯂꯦ ꯑꯗꯨꯒ ꯃꯣꯏꯅ ꯄꯥꯏꯕ ꯈꯨꯠꯂꯥꯏꯗꯨꯗꯤ ꯈꯪꯁꯨ ꯈꯪꯗ꯭ꯔꯦ ꯎꯁꯨ ꯎꯗ꯭ꯔꯦ ꯍꯥꯏꯔꯦ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟ ꯇꯥꯔꯁꯨ ꯇꯥꯗꯔꯦꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯈꯨꯟꯖꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯊꯕꯛ ꯁꯨꯔꯒ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯁ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯔꯤꯅꯤ ꯏꯁꯥꯅ ꯗꯥꯏꯔꯦꯛ ꯁꯨꯃꯥꯏꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇꯅ ꯍꯜꯂꯛꯑꯁꯦ ꯀꯥꯞꯄ ꯇꯥꯍꯧꯗꯦꯅ ꯍꯥꯏꯁꯦ ꯀꯅꯥꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯉꯥꯡꯅꯖꯔꯒꯦꯅ ꯈꯜꯂꯦ ꯆꯤꯡꯈꯣꯡꯗ ꯁꯦꯀꯨꯔꯤꯇꯤ ꯁꯥꯏꯗ ꯀꯨꯀꯤꯔꯣꯝ ꯁꯥꯏꯗ ꯑꯁꯣꯝ ꯃꯅꯨꯡꯗ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯥꯡ ꯑꯣꯏꯅꯅꯦ ꯁꯨꯔꯤ ꯊꯕꯛꯁꯦ ꯃꯣꯏꯒꯤ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ AR ꯑꯗꯒꯤꯗꯤ BSF ꯑꯗꯒꯤꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯂꯩꯔꯤꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯑꯣꯏꯅ ꯁꯨꯕꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯗꯅ ꯁꯨꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕ ꯅꯣꯡꯃꯩ ꯀꯥꯞꯄꯕꯅꯦꯕ ꯑꯗꯨ ꯀꯥꯞꯄꯛꯇꯦ ꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯀꯩꯁꯨ ꯂꯩꯇꯦꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ XYZ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯖꯔꯒꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤ 9ꯅꯤ ꯑꯗꯒꯤꯗꯤ ꯅꯨꯄꯥ 2 ꯑꯩꯈꯣꯏ ꯁꯨꯔꯤꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ PR ꯃꯇꯝꯅꯤ ꯀꯥꯞꯄꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯊꯕꯛꯁꯦ ꯁꯨꯕꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯍꯟꯖꯟ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯟꯖꯟ ꯀꯥꯞꯄꯦ ꯑꯩꯈꯣꯏꯅ ꯀꯥꯈ꯭ꯔ ꯃꯇꯨꯡꯗ ꯃꯈꯣꯟ ꯇꯥꯗ꯭ꯔꯤ ꯁꯤꯗꯤ ꯀꯩꯅꯣꯝ ꯂꯩꯕ ꯃꯥꯟꯗ꯭ꯔꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯒꯤ ꯊꯧꯗꯣꯛꯀꯤꯗꯤ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯣꯠꯄ ꯑꯗꯨꯗꯤ ꯑꯗꯨꯝ 2-3 ꯀꯥꯞꯄ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯟ ꯅꯨꯡ ꯀꯨꯝꯊꯔꯛꯑꯒ ꯀꯥꯞꯄꯅꯤ ꯈꯣꯠꯄꯅꯤ ꯃꯣꯏ ꯑꯗꯨꯝ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯔ ꯒꯨꯟꯖꯥꯁꯤꯡꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨ ꯃꯣꯏꯅ ꯁꯟ ꯍꯥꯞꯄ ꯅꯠꯇꯦꯅ ꯑꯗꯨꯝ ꯅꯦꯝꯊꯅꯈꯔꯦ ꯊꯣꯛꯈꯤꯕꯗꯨ ꯁꯤ ꯍꯥꯏꯔꯤꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯑꯩꯈꯣꯏ ꯆꯥꯅꯨꯡꯒꯤ ꯈꯨꯟꯖꯥꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯔꯦ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯀꯔꯤꯝꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯁꯨꯕ ꯅꯣꯝꯕ ꯑꯃ ꯆꯠꯂꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯀꯥꯞꯄꯛꯑꯕ ꯄꯣꯠꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒ ꯍꯛꯊꯦꯡꯅꯔ ꯊꯦꯡꯅꯔꯒ ꯀꯥꯈꯠꯂꯛꯏꯕ ꯄꯣꯠꯁꯦ ꯀꯥꯞꯄꯛꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯁꯤ ꯍꯧꯖꯤꯛ PR ꯊꯝꯖꯤꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯩ ꯂꯩꯆꯈꯥꯏꯅꯕ ꯊꯝꯅꯤꯡꯉꯤꯔ ꯏꯁꯇꯦꯄꯣꯁꯇ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯦꯕ ꯁꯤꯒꯤꯗꯤ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯖꯥꯗ ꯄꯨꯡ 10 ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯁꯨ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜ ꯇꯋꯥꯔ ꯂꯩꯕ ꯃꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯕꯁꯦ ꯑꯁꯤꯒꯤ ꯃꯅꯤꯡꯁꯤꯗ ꯂꯧ ꯎꯕꯅꯦ ꯍꯤꯡꯒꯣꯜ ꯂꯧ ꯑꯗꯨ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯈꯟꯕ ꯏꯁꯨꯡ ꯁꯨꯝ ꯐꯥꯠꯄꯗꯨꯗ ꯉꯁꯥꯏ ꯒꯥꯡ ꯂꯥꯎꯕ ꯑꯃ ꯇꯥꯈꯤꯕ ꯑꯗꯨ ꯃꯣꯏ ꯒꯥꯔꯤꯗ ꯀꯩ ꯄꯣꯠ ꯆꯩ ꯊꯥꯔꯤ ꯃꯥꯅꯦꯅ ꯈꯟꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯪꯒꯠꯂꯒ ꯑꯃꯨꯛ ꯇꯧꯀꯥꯟꯁꯤꯗ 2-3 ꯁꯨꯝ ꯇꯥꯁꯜꯂꯛꯑꯦ ꯑꯗꯨꯗꯒꯤ ꯑꯁꯤ ꯅꯣꯡꯃꯩ ꯑꯣꯏꯔ ꯃꯥꯅꯦꯅ ꯑꯩꯁꯨ ꯂꯥꯛꯑꯦꯔꯒ ꯂꯥꯛꯄꯗꯒꯤ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡꯁꯤꯡ ꯂꯧ ꯄꯦꯡꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯀꯥꯔꯝꯃꯦꯕ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯥꯈ꯭ꯔꯣ ꯍꯥꯏꯔꯦ ꯂꯦꯝꯐꯤ ꯈꯣꯡꯅ ꯑꯩꯈꯣꯏꯁꯨ ꯀꯥꯈꯠꯂꯕꯅꯦꯅ ꯇꯧꯅ ꯑꯩꯁꯨ ꯑꯃꯨꯛ ꯇꯧꯔꯒ ꯑꯗꯨꯗꯤ ꯃꯤꯅ ꯍꯥꯔ ꯆꯥꯏꯕꯤꯌꯨ ꯇꯧꯔꯒ ꯍꯧꯖꯤꯛ ꯆꯠꯂꯨꯁꯤꯅꯦꯕ ꯑꯗꯣ ꯍꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯄꯁꯦ ꯁꯨꯃꯥꯏꯅ ꯀꯥꯞꯄꯦꯅ ꯇꯧꯅ ꯃꯣꯏꯅ ꯍꯟꯖꯟ ꯊꯣꯛꯈ꯭ꯔꯕꯅꯤ ꯁꯤꯗꯤ ꯃꯣꯏꯅ ꯀꯥꯞꯄꯦ ꯑꯗꯨꯝ ꯌꯦꯠꯅꯗꯅ ꯑꯗ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯨꯡꯒꯪꯁꯤꯗ ꯃꯣꯏꯅ ꯂꯩꯍꯜꯂꯧꯔꯒ ꯑꯩꯈꯣꯏꯗꯤ ꯍꯣꯡꯗꯣꯛꯈꯤꯕ ꯄꯥꯝꯃꯦꯕ ꯃꯣꯏ ꯃꯑꯣꯡꯁꯤꯗꯤ ꯔꯦꯐ꯭ꯔꯤ ꯈꯣꯡꯉꯩꯁꯤꯗꯤ ꯀꯅꯥꯅꯣ ꯔꯦꯐ꯭ꯔꯤ ꯈꯣꯡꯕꯁꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ BSF ꯀꯨꯝꯕ CRP ꯒꯨꯝꯕ ꯁꯨꯝꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯔꯤꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ CRP ꯃꯥꯜꯂꯦ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯍꯤ 2 ꯍꯦꯟꯅ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅꯔꯕꯅꯤ ꯃꯔꯨꯑꯣꯏꯅ ꯂꯧꯃꯤꯁꯤꯡ ꯆꯤꯡꯈꯣꯡ-ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯏꯔꯥꯡ ꯅꯦꯝꯊꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯈꯔꯗ ꯑꯣꯏꯁꯨ ꯍꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯂꯧꯎ ꯁꯤꯡꯎꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯁꯤꯒꯨꯝꯂꯕ ꯑꯀꯤꯕ ꯆꯤꯡꯅꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯌꯣꯝꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯅ ꯊꯕꯛ ꯑꯁꯤ ꯅꯤꯡꯇꯝꯅ ꯇꯧꯕ ꯉꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯀꯤꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕꯗ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ